ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯩ ꯑꯃꯨꯛ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯅꯨꯃꯤꯠꯁꯦꯀꯣ ꯊꯥꯡꯖ ꯅꯨꯃꯤꯠꯀꯨꯝꯕꯁꯦ ꯇꯧꯕꯤꯌꯣ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯁꯤꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯏꯃꯨꯡꯗꯒꯤ ꯐꯠꯇ-ꯍꯥꯎꯊꯤ ꯂꯧꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤቭ ꯑꯦꯅꯔꯖꯤ ꯀꯩꯀꯥ ꯃꯥꯡꯍꯟꯕ ꯈꯣꯠꯍꯟꯕ ꯑꯉꯥꯡ ꯌꯥꯝ ꯅꯥꯏ ꯀꯥꯏꯅ ꯈꯜꯂꯁꯦ ꯄꯤꯠꯄ ꯄꯤꯠꯄ ꯅꯥꯕꯒ ꯂꯩꯅꯣ ꯑꯉꯥꯡꯗꯒꯁꯨ ꯃꯁꯥ ꯁꯣꯟꯕ ꯅꯠꯇ꯭ꯔꯒ ꯅꯥꯕ ꯈꯣꯠꯄ ꯑꯃ ꯂꯩꯔꯅꯀꯣ ꯑꯉꯥꯡꯗ ꯅꯠꯇꯅ ꯑꯍꯟꯁꯨ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯗꯨꯛꯀꯨꯝꯕ ꯊꯥꯕ ꯂꯩꯅꯣ ꯀꯦꯟꯗꯜꯒꯨꯝꯕ ꯗꯨꯛꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯊꯥꯕꯗꯨꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯃꯃꯥꯡꯒꯨꯝꯕꯗ ꯀꯦꯟꯗꯜ ꯊꯥꯕ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯗ ꯂꯪꯍꯨꯝ ꯑꯃꯨꯕ ꯑꯩꯅ ꯍꯥꯏꯕꯗꯣꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯅꯦꯅ ꯈꯜꯂꯁꯦꯕ ꯂꯪ ꯑꯃꯨꯕꯁꯦꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤ ꯃꯈꯣꯡꯒꯨꯝꯕꯗ ꯁꯤꯕꯤꯌꯣꯕ ꯍꯥꯏꯗꯤ ꯑꯦꯡꯀꯜꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯈꯣꯡꯖꯤ ꯁꯤꯕ ꯈꯣꯡꯖꯤ ꯁꯤꯕꯒꯤ ꯖꯒꯥ ꯑꯗꯥꯏꯗ ꯑꯣꯏꯅ ꯁꯤꯒꯗꯕꯅꯤꯀꯣ ꯍꯥꯏꯗꯤ ꯃꯈꯨꯠꯇ ꯁꯤꯕꯕꯨꯗꯤ ꯃꯈꯣꯡꯗ ꯁꯤꯕꯅ ꯍꯦꯟꯅ ꯑꯦꯐꯦꯛꯇꯤቭ ꯑꯣꯏꯅꯤꯀꯣ ꯑꯗꯣ ꯑꯍꯟꯁꯨ ꯇꯧꯕꯤꯕ ꯌꯥꯏꯕ ꯁꯤꯁꯦ ꯃꯇꯝ ꯑꯃꯗꯗꯤ ꯍꯥꯏꯗꯤ ꯐꯦꯁꯟꯒꯤ ꯇꯥꯏꯞꯇ ꯁꯤꯟꯅꯔꯝꯃꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯔꯤꯖꯟꯗꯣ ꯑꯃꯈꯛ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯐꯕꯅꯦꯕ ꯁꯤ ꯁꯤꯕꯁꯦ ꯑꯃꯨꯕ ꯊ꯭ꯔꯦꯠ ꯁꯤꯕꯁꯦꯀꯣ ꯍꯥꯏꯗꯤ ꯑꯦꯡꯀꯜꯗ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯥꯒꯤ ꯑꯣꯏꯔꯒꯅ ꯌꯦꯠꯇ ꯁꯤꯕ ꯅꯨꯄꯤꯒꯤ ꯑꯣꯏꯔꯒꯅ ꯑꯣꯏꯗ ꯁꯤꯕꯤꯕꯀꯣ ꯑꯗꯣ ꯁꯤꯗ ꯑꯉꯥꯡꯒꯤ ꯍꯥꯏꯕꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯃꯦꯟ ꯑꯣꯏꯅ ꯑꯉꯥꯡꯒꯤ ꯃꯁꯥ ꯁꯣꯟꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯁꯨꯀꯣ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯈꯣꯠꯆꯤꯟꯕ ꯃꯌꯥꯝ ꯂꯩꯔꯒꯗꯤꯀꯣ ꯁꯤ ꯁꯤꯕꯤꯌꯣꯕ ꯑꯗꯣ ꯁꯤꯁꯦ ꯂꯪꯁꯦ ꯂꯩꯔꯦꯅꯀꯣ ꯂꯪꯍꯨꯝ ꯑꯃꯨꯕꯁꯦ ꯑꯩꯈꯣꯏꯅ ꯇꯥꯔꯦ ꯃꯁꯤꯡ ꯑꯀꯛꯅꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯃꯁꯤꯡ ꯑꯀꯛꯅꯕ ꯀꯩꯝꯇ ꯂꯩꯇꯦ ꯂꯪꯁꯦ ꯇꯥꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯗꯨꯛ ꯊꯥꯕꯒꯤ ꯀꯦꯟꯗꯜ ꯊꯝꯃꯤꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀ꯭ꯂꯣꯛꯋꯥꯏꯁ ꯗꯤꯔꯦꯛꯁꯟꯗ ꯃꯥꯄꯜꯂꯛ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯎꯪꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯔꯒ ꯎꯪꯊꯣꯛꯄ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯀꯟꯐ꯭ꯌꯨꯖꯟ ꯌꯥꯝ ꯆꯠꯂꯦꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯊꯥꯔꯤꯅꯤꯅꯀꯣ ꯃꯊꯛꯁꯤꯗꯒꯤ ꯃꯥꯄꯜꯂꯛ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯄꯤꯔꯣꯕ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯜ ꯃꯥꯄꯟ ꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯗꯨꯛ ꯊꯥꯕ ꯃꯇꯝꯒꯤ ꯂꯥꯏ ꯃꯃꯥꯡꯗꯨꯗ ꯉꯥꯛꯇꯪ ꯊꯝꯕꯤꯔꯁꯦꯀꯣ ꯃꯤꯅꯤꯠ 5 ꯑꯃ 10 ꯑꯃꯇꯪ ꯊꯝꯕꯤꯔꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯧꯊꯣꯛꯑꯒ ꯁꯤꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯀꯨꯝꯕꯗꯀꯣ ꯏꯁꯥꯅ ꯁꯤꯒꯦꯔꯥ ꯑꯉꯥꯡꯗ ꯁꯤꯒꯦꯔꯥ ꯀꯣ ꯑꯉꯥꯡꯒꯤ ꯑꯣꯏꯔꯁꯨ ꯏꯁꯥꯒꯤ ꯑꯣꯏꯔꯁꯨ ꯂꯣꯏꯅ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯁꯤꯁꯤꯅ ꯅꯝꯕꯔ 1 ꯀꯣ ꯍꯥꯏꯗꯤ ꯃꯤꯅ ꯌꯦꯡꯁꯤꯟꯗꯅꯕ ꯈꯣꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯡꯁꯦꯀꯣ ꯂꯣꯡꯁꯦ ꯍꯥꯏꯗꯤ ꯂꯣꯡꯁꯤꯗ ꯑꯩꯅ 8ꯈꯛ ꯂꯧꯔꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗ ꯆꯥꯅꯕ ꯀꯣꯟꯒꯨꯝꯕꯗ ꯁꯤꯖꯤꯟꯅꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯔꯣꯏꯗꯕ ꯀꯣꯟꯒꯨꯝꯕ ꯌꯨꯁ ꯇꯧꯕꯤꯌꯣꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯥꯛꯈꯨꯝꯗ ꯀꯩꯗ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠꯀꯨꯝꯕ ꯂꯩꯅ ꯀꯝꯕꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ 8 ꯑꯃ ꯍꯥꯞꯄꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯀꯔꯄꯨꯔꯁꯤꯗꯤ 1 ꯍꯥꯞꯀꯦꯔꯥ 2 ꯍꯥꯞꯀꯦꯔꯥ 3 ꯍꯥꯞꯀꯦꯔꯥ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯑꯩ ꯀꯥꯗ ꯊꯥꯗꯣꯛꯀꯦꯔꯥ ꯍꯥꯏꯗꯤ ꯂꯥꯏ ꯃꯃꯥꯡꯗ ꯊꯥꯗ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯀꯔꯄꯨꯔꯒꯨꯝꯕ ꯃꯩ ꯊꯥꯗꯣꯛꯄꯤꯕꯁꯤꯃ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯌꯥꯝ ꯕ꯭ꯂꯣꯀꯦꯖꯦꯁ ꯂꯩꯌꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯃꯤꯅ ꯌꯥꯝ ꯌꯦꯡꯁꯤꯜꯂꯦ ꯈꯣꯠꯆꯜꯂꯦꯒ ꯍꯥꯏꯔꯒꯗꯤꯀꯣ ꯁꯤꯁꯤꯃ ꯑꯩꯈꯣꯏꯅ ꯇꯧꯕꯤꯕ ꯌꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯔꯄꯨꯔꯒ ꯂꯣꯡꯒ ꯂꯣꯡ 8 ꯀꯔꯄꯨꯔ ꯑꯃꯈꯛꯇꯪ ꯑꯣꯏꯔꯁꯨ 2 ꯑꯣꯏꯔꯁꯨ 3 ꯑꯣꯏꯔꯁꯨ ꯑꯩ ꯍꯥꯞꯅꯤꯡꯕ ꯍꯥꯞꯄ ꯌꯥꯏꯀꯣ 1 ꯍꯥꯞꯄꯁꯨ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯃꯒꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯆꯅꯝꯅꯦ ꯑꯗꯒꯤ ꯃꯣꯔꯣꯛꯅꯦ ꯍꯪꯒꯥꯝ ꯃꯔꯨꯅꯦ ꯍꯥꯏꯕꯗꯣꯀꯣ ꯍꯪꯒꯥꯝ ꯃꯔꯨ ꯀꯔꯝꯕꯅꯣ ꯑꯉꯧꯕꯔꯥ ꯍꯪꯒꯄꯥꯜꯂꯒ ꯍꯥꯏ ꯁꯤꯒꯤ ꯕ꯭ꯂꯦꯛ ꯃꯆꯨꯁꯦꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯃꯨꯕꯁꯦ ꯑꯣꯏꯗꯣꯏꯅꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯄꯥꯏꯔꯒ ꯀꯩꯅꯣ ꯇꯧꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯆꯦꯒꯨꯝꯕ ꯑꯃ ꯂꯧꯕꯤꯔꯦꯅꯀꯣ ꯆꯦꯒꯨꯝꯕ ꯑꯃ ꯂꯧꯔꯒ ꯍꯥꯏꯗꯤ ꯁꯤꯗ ꯂꯧꯔꯤꯁꯦ ꯃꯣꯔꯣꯛ 8 ꯑꯗꯨꯒ ꯆꯅꯝ ꯃꯅꯥꯎꯁꯦ 5ꯅꯤꯀꯣ ꯑꯩꯅ ꯂꯧꯔꯤꯁꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯐꯖꯅ ꯑꯩꯈꯣꯏꯅ ꯇꯥꯁꯟꯕꯤꯔꯁꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯄꯨꯊꯣꯛꯑꯒ ꯃꯥꯡꯒꯣꯟꯗ ꯃꯩ ꯊꯥꯗꯣꯛꯄꯤꯔꯁꯨ ꯌꯥꯏꯀꯣ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯅꯀꯣ ꯑꯩꯉꯣꯟꯗ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯒ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯕꯒꯨꯝꯕꯒ ꯂꯩꯔꯒꯁꯨꯀꯣ ꯁꯄꯣꯁ ꯑꯉꯥꯡꯁꯦ ꯁꯤꯅꯦꯅ ꯈꯜꯂꯁꯦꯕꯀꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯌꯣꯝꯃꯦꯅꯀꯣ ꯑꯗꯨꯒ ꯁꯤꯁꯨ ꯑꯩꯅ ꯑꯉꯥꯡꯗꯨꯒꯤ ꯃꯊꯛꯇꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯔꯤꯉꯩ ꯇꯥꯏꯃꯤꯡꯗꯨꯗ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕꯤꯒꯅꯨꯀꯣ ꯇꯧꯔꯤꯉꯩ ꯇꯥꯏꯃꯤꯡꯗ ꯋꯥ ꯉꯥꯡꯕꯤꯒꯅꯨ ꯑꯩꯁꯨ ꯉꯥꯡꯒꯅꯨ ꯑꯉꯥꯡꯁꯨ ꯇꯨꯃꯤꯟꯅ ꯂꯩꯍꯜꯂꯣꯕ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯐꯝꯃꯣꯏꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯁꯤꯗꯒꯤ ꯃꯥꯄꯜꯂꯛ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛꯀꯁꯨ 2 3 4 5 6 7 8 9 ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯒ ꯃꯩ ꯊꯥꯗꯣꯛꯄꯤꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯗꯨꯝ ꯆꯦ ꯈꯔ ꯃꯊꯛꯇ ꯍꯥꯏꯗꯤ ꯂꯦꯌꯔ ꯈꯔꯒ ꯌꯣꯝꯁꯤꯜꯂꯦꯅꯀꯣ ꯑꯗꯣ ꯒ꯭ꯔꯣꯡ 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 ꯃꯩ ꯆꯥꯛꯍꯟꯈ꯭ꯔꯣꯕ ꯑꯗꯨꯝ ꯁꯤꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯅ ꯆꯦ ꯈꯕꯔ ꯑꯃꯟꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯔꯦꯀꯣ ꯑꯗꯣ ꯁꯤꯉꯩꯁꯦꯀꯣ ꯍꯥꯏꯗꯤ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯤꯌꯣꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯣꯏꯅ ꯍꯥꯏꯗꯤ ꯐꯠꯇ-ꯍꯥꯎꯊꯤ ꯂꯩꯕ ꯈꯣꯠꯄ ꯂꯩꯕ ꯃꯌꯥꯝꯁꯦ ꯂꯥꯏꯐꯇ ꯑꯌꯦꯠ ꯑꯄꯟꯒꯨꯝꯕ ꯂꯩꯅꯀꯣ ꯌꯥꯝꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯠꯈꯤꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯑꯩ ꯍꯥꯏꯁꯦ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯁꯦ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯍꯥꯏꯔꯗꯤ ꯊꯥꯡꯖ ꯅꯠꯇ꯭ꯔꯒꯁꯨ ꯉꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯀꯞꯄꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯋꯦ
ꯃꯁꯥ ꯉꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨꯀꯣ ꯁꯤꯁꯤꯃꯗꯤ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏꯕ ꯑꯗꯨꯒ ꯂꯣꯡ ꯀꯔꯄꯨꯔ ꯉꯁꯥꯏꯒꯤ ꯁꯦꯇꯔꯗꯦ ꯈꯛꯇꯪꯕꯨꯗꯤ ꯊꯥꯎ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯈꯜꯂꯁꯤꯀꯣ ꯅꯨꯃꯤꯠ 45 days ꯀꯝꯄ꯭ꯂꯤꯠ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 95ꯅꯤ ꯁꯣꯏ ꯂꯦꯞꯇꯅ ꯊꯥꯕ ꯑꯃꯀꯣ ꯁꯤꯁꯤꯃ ꯇꯧꯕꯤꯕ ꯌꯥꯔꯦꯀꯣ ꯃꯦꯝ ꯊꯦꯡꯛ ꯌꯨ